Packing tꯧꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐꯤꯅꯤꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤꯀꯣ ꯐꯕ ꯂꯩꯔꯒꯗꯤ ꯁꯤꯔꯣ ꯃꯦꯂꯥ ꯍꯥꯏꯗꯣ ꯀꯪ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯒ ꯁꯥꯟꯅ ꯐꯪꯉꯛꯄꯣꯟꯇꯦꯗ ꯂꯨꯄꯥ ꯆꯥꯝꯗ ꯉꯥꯛꯈꯣ ꯍꯣꯏ ꯍꯥꯏꯔꯣ ꯇꯣꯡꯁꯤ ꯍꯥꯏꯕ ꯃꯤ ꯀꯅꯥ ꯂꯩꯔꯝꯗꯦ ꯃꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ ꯅ꯭ꯌꯨ ꯐꯣꯟ ꯑꯃ ꯂꯧꯖꯔꯦ ꯑꯩꯈꯣꯏ ꯀꯩꯅꯥꯎꯆꯥꯒꯤ ꯍꯥꯏꯕ ꯑꯣꯇꯣ ꯋꯥꯂꯥ ꯍꯌꯦꯡ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯁꯨ ꯑꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯁꯨꯕ ꯌꯥꯅꯕꯒꯤꯁꯦ ꯃꯦꯝ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯉꯥꯎꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯃꯄꯨꯡ ꯐꯥꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯃꯥꯡꯗ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯀꯨꯔꯇꯥ ꯇꯨꯔꯒ ꯎꯠꯆꯔꯛꯀꯦ ꯕ꯭ꯂꯥꯎꯁ ꯇꯣꯞ ꯇꯨꯔꯒ ꯎꯠꯆꯔꯛꯀꯦ ꯃꯤꯁꯤꯡ ꯆꯥꯗꯗꯅ ꯇꯧꯈꯤꯕꯗꯣ ꯌꯥꯎꯁꯪꯒꯤ ꯃꯃꯥꯡꯗꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯍꯧꯗꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯃꯤꯁꯤꯡ ꯑꯍꯟꯕ ꯑꯃ ꯂꯧꯖꯔꯦ ꯑꯍꯟꯕ ꯂꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯔꯛꯀꯦ ꯃꯤꯁꯤꯟ ꯂꯧꯕꯁꯦ ꯍꯞꯇꯥ 2 ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯨꯔꯇꯥ ꯀꯔꯤꯀꯔꯥꯡꯁꯤꯁꯨ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡ ꯃꯇꯝꯗ ꯗ꯭ꯌꯨꯇꯤꯗꯒꯤ ꯍꯜꯂꯛꯑꯒ ꯇꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯀꯌꯥ ꯅꯝꯗ꯭ꯔꯦ ꯑꯗꯨꯒ ꯀꯨꯔꯇꯥ ꯑꯅꯤꯃꯗꯤ ꯐꯖꯅ ꯇꯨꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯣꯞꯁꯨ ꯇꯨꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯤꯁꯤꯟ ꯑꯍꯟꯕꯁꯤꯗ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯟ ꯑꯍꯟꯕꯁꯦ ꯂꯧꯕꯒꯤꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯂꯧꯈꯤꯕꯅꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯗꯒꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯗꯣꯏꯁꯤꯅ ꯑꯅꯧꯕ ꯐꯤ ꯑꯃꯈꯛꯀ ꯂꯧꯔꯛꯑꯦ ꯑꯗꯨꯗꯨ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯌꯦꯡꯍꯜꯍꯧꯗꯕꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯨꯕ ꯈꯣꯠꯄ ꯑꯗꯣ ꯀꯛꯄ ꯈꯣꯠꯄꯗꯨꯗꯤ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯑꯩꯅ ꯃꯤꯁꯤꯟ ꯆꯥꯗꯕ ꯅꯨꯃꯤꯠꯇꯣ ꯇꯨꯒꯦꯅ ꯇꯧꯕꯗꯨꯒꯁꯨ ꯑꯗꯨꯝ ꯎꯠꯈ꯭ꯔꯕꯅꯦꯕꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯇꯨꯅ ꯂꯣꯏꯔꯒ ꯃꯌꯥꯝꯗ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯐꯝꯃꯒ ꯇꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯁꯤꯟ ꯑꯍꯟꯕ ꯂꯧꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯁꯤꯟ ꯂꯧꯕꯒꯤ ꯂꯥꯛꯏ ꯈꯜꯂꯦ ꯑꯃ ꯃꯃꯥ ꯍꯣꯏ ꯄꯨꯔꯛ ꯂꯧꯔꯛꯑꯕꯅꯤ ꯗ꯭ꯌꯨꯇꯤꯗꯒꯤ ꯂꯥꯛꯑꯦꯅꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯑꯣꯇꯣꯔꯤꯗ ꯅꯣꯡ ꯐꯖꯅ ꯇꯥꯔꯤ ꯇꯧꯔꯤ ꯄꯤꯛ packing tꯧꯈ꯭ꯔꯦ ꯐꯕ꯭ꯔꯣ ꯀꯥꯇꯤꯗꯣ ꯍꯥ ꯐꯕ꯭ꯔꯣ ꯌꯦꯡꯉꯒ ꯂꯩꯌꯨ ꯂꯧ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯅꯥꯛꯇꯅꯦꯕ ꯑꯩ ꯂꯟꯁ ꯇꯥꯏꯝ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯣꯏ ꯆꯥꯅ ꯇꯧꯔꯒ ꯊꯥꯗꯣꯛꯈ꯭ꯔꯒꯦꯅ ꯄꯦꯃꯦꯟ ꯇꯧꯔꯝꯃ ꯆꯠꯂꯅꯤ चलो ꯑꯗꯨ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯍꯟꯖꯔꯛꯑꯦ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯗꯣꯏꯅꯤꯗꯣ ꯄꯦꯛꯀꯤꯡ ꯀꯥꯏꯔꯝꯗꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯦꯛꯀꯤꯡ ꯀꯥꯏꯔꯒ ꯊꯨꯒꯥꯏꯔꯒ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯦꯆꯤꯟꯁꯦ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯈꯣꯡꯁꯦ ꯑꯩꯅ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯅꯤꯅꯀꯣ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯞꯆꯤꯜꯂꯒ ꯙꯨꯞ ꯄꯇꯤ ꯊꯥꯔꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯐꯖꯅ ꯊꯧꯒꯦ ꯍꯥꯏꯅ ꯄꯨꯖꯥ ꯇꯧꯔꯒꯀꯣ ꯑꯗꯨꯗꯨꯒꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯃꯥꯡꯗ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯃꯦꯆꯤꯟꯁꯤꯒ ꯂꯧꯔꯛꯄꯗ ꯃꯉꯣꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯏꯗꯤ ꯄꯤꯔꯛꯄꯀꯣ ꯐ꯭ꯔꯤꯗ ꯑꯗꯨꯁꯤꯡꯗꯣ ꯆꯦꯡꯍꯜꯂꯛꯀꯦ ꯀꯥꯇꯤ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯕꯣꯛꯁ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯕꯣꯛꯁꯁꯤꯗ ꯃꯥꯒꯤ ꯎꯁꯥꯒꯤꯀꯣ ꯊꯥꯎ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯑꯣꯏꯜ ꯍꯥꯞꯄꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯆꯤ ꯇꯦꯞ ꯑꯗꯨꯒ ꯁꯀ꯭ꯔꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯩ ꯀꯩꯅꯣ ꯄꯤꯔꯛꯑꯦ ꯑꯗꯨꯁꯤꯅ ꯕꯣꯕꯤꯟꯒꯤ ꯍꯥꯞꯄꯒꯤ ꯂꯪꯒꯤ ꯂꯪꯆꯥꯛꯇꯣ ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦ ꯄꯣꯠ ꯌꯥꯝ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯨꯏꯁꯨ ꯄꯤꯔꯛꯑꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯗꯣ ꯀꯥꯇꯤꯁꯤꯁꯨ ꯐꯩ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯀꯥꯇꯤ ꯂꯩꯌꯦꯕꯀꯣ ꯌꯣꯠꯀꯤ ꯑꯁꯤ ꯅꯠꯇꯕꯗ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯠꯄ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯧꯋꯦ ꯍꯧꯖꯤꯛ ꯐꯝꯃꯦ ꯑꯩ ꯑꯗꯣ ꯑꯩꯒꯤ ꯃꯦꯆꯤꯟ ꯊꯥꯐꯝꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯩ ꯁꯤꯒꯩꯁꯤꯒ ꯑꯣꯏꯅ ꯊꯥꯖꯔꯦ ꯍꯥꯏꯗꯤ ꯃꯦꯆꯤꯟ ꯊꯥꯐꯝꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝ ꯁꯥꯔꯗꯤ ꯈꯔ ꯋꯥꯏ ꯁꯪꯉꯅꯤ ꯌꯨꯝꯁꯦ ꯂꯣꯏꯁꯤꯜꯂꯗꯤꯀꯣ ꯈꯔ ꯋꯥꯏ ꯁꯪꯉꯅꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯨꯝꯁꯦ ꯂꯣꯏꯗ꯭ꯔꯤꯕꯅꯤ나 ꯃꯦꯆꯤꯟꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒ ꯁꯤꯖꯤꯟꯅꯕꯒꯤꯅ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯦ ꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯑꯍꯥꯡꯕ ꯑꯃꯐꯥꯎ ꯂꯩꯇꯕ ꯑꯗꯨꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯨ ꯐꯪꯕ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯂꯥꯏꯠ ꯑꯅꯤꯅꯦꯕ ꯊꯥꯜꯂꯤꯁꯦ ꯁꯤꯗ ꯑꯃ ꯊꯥꯜꯂꯦ ꯁꯤꯗ ꯑꯃ ꯊꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯈꯔ ꯎꯔꯁꯨ ꯑꯗꯨꯝ ꯇꯨꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯀꯛꯅ ꯂꯣꯏꯔꯕꯅꯦꯕꯀꯣ ꯁꯤ ꯈꯔ ꯇꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯇꯨꯔꯒ ꯁꯤꯁꯦ ꯇꯨꯅ ꯂꯣꯏꯊꯣꯛꯑꯒ ꯑꯗꯨꯒ ꯄꯨꯂꯞ ꯌꯦꯡꯍꯜꯂꯛꯀꯦ ꯃꯈꯨꯠꯀꯤ ꯂꯩꯔꯦ ꯑꯩ ꯑꯍꯟꯕꯗꯣ ꯂꯩꯇꯦꯕ ꯃꯈꯨꯠ ꯑꯁꯥꯡꯕꯒꯤ ꯁꯤꯒꯤ ꯄꯥꯔꯠ ꯂꯩꯔꯦꯀꯣ ꯃꯃꯥꯡ ꯃꯅꯤꯡ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯁꯤꯁꯦ ꯉꯛꯀꯤ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯛ
ꯉꯛꯀꯤ ꯀꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯅꯤꯡ ꯄꯦꯄꯔ ꯍꯥꯏꯅ ꯂꯩ ꯑꯄꯥꯕ ꯑꯃ ꯑꯗꯨꯒꯤ ꯄꯦꯄꯔꯗꯨꯅ ꯍꯥꯏꯗꯤ ꯕꯀ꯭ꯔꯝꯗꯨ ꯃꯣꯏꯅ ꯕꯀ꯭ꯔꯝꯗ ꯑꯄꯥꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯗꯤꯖꯥꯏꯅꯤꯡ ꯄꯦꯄꯔ ꯍꯥꯏꯔꯒ ꯈꯔ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗꯨꯅ ꯀꯛꯑꯒꯁꯨ ꯑꯗꯨꯗꯨꯅꯁꯨ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯗꯨꯗꯣ ꯇꯧꯗꯕꯤꯕ ꯃꯑꯣꯡꯗ ꯑꯩꯅ ꯈꯜꯂꯤ ꯐꯤ ꯈꯛꯇꯅ ꯇꯧꯔꯦ ꯑꯗꯨꯗꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯐꯤ ꯈꯛꯇꯅ ꯇꯧꯔꯦ ꯁꯤꯒ ꯑꯩꯒꯤ ꯉꯛ ꯂꯥꯎꯕꯒꯤ ꯆꯥꯡꯗꯣ ꯁꯤꯒ ꯖꯦꯛꯑꯦ ꯆꯞ ꯆꯥꯅꯀꯣ ꯃꯈꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯦꯡꯗꯨꯒꯒꯤꯗꯤ ꯀꯌꯥꯝ ꯄꯥꯛꯍꯟꯒꯅꯤ ꯈꯣꯠꯍꯟꯒꯅꯤ ꯁꯤꯒ ꯂꯣꯏꯅ ꯆꯞ ꯆꯥꯅ ꯌꯦꯛꯇꯣꯏꯅꯤ ꯑꯁꯤꯒ ꯁꯣꯏꯕ ꯌꯥꯗꯦ ꯁꯤꯒꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯉꯛꯁꯦ ꯀꯌꯥꯝ ꯂꯥꯎꯕ ꯈꯣꯠꯄꯁꯦ ꯁꯤꯒ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯄꯥꯔꯠꯁꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯍꯥꯏꯗꯤ ꯄꯅꯥ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯄꯤꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯥꯡꯁꯦ ꯂꯧꯈ꯭ꯔ ꯃꯇꯝꯗ ꯐꯤꯁꯦ ꯑꯣꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯀꯤ ꯑꯣꯏꯌꯦ ꯃꯅꯤꯡꯒꯤ ꯄꯥꯔꯠꯀꯤꯁꯦ ꯑꯇꯣꯞꯄ ꯐꯤ ꯑꯃꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗꯣꯏ ꯄꯣꯠꯅꯤꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯃꯃꯥꯡꯒꯤ ꯄꯥꯔꯠꯁꯦ ꯍꯥꯟꯅ ꯇꯨꯊꯣꯛꯑꯒꯦ ꯑꯗꯣ ꯁꯤꯅ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯤꯅ ꯑꯩꯅ ꯁꯤꯒ ꯖꯦꯛꯇꯅ ꯈꯣꯠꯇꯅ ꯑꯗꯣ ꯐꯤꯁꯦ ꯂꯤꯛꯑꯕꯅꯤꯅ ꯇꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯣꯏꯔꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯅꯠꯇꯕꯅꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯣꯟꯅꯔꯣꯀꯣꯝ ꯑꯗꯨꯝ ꯇꯨꯁꯟꯕ ꯍꯥꯏꯗꯣ ꯏꯁꯥꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯇꯔꯁꯦ ꯑꯩꯅ ꯀꯛꯑꯒ ꯊꯝꯕꯅꯦꯕ ꯁꯤꯗ ꯂꯩꯔꯦ ꯁꯦꯟꯇꯔꯁꯦ ꯑꯩꯅ ꯀꯛꯑꯒ ꯊꯝꯃꯤꯅꯤ ꯑꯁꯤꯁꯤꯅ ꯍꯣꯔꯦꯟ ꯐꯨꯔꯤꯠꯇꯨꯒ ꯁꯦꯟꯇꯔ ꯆꯥꯟꯅꯍꯜꯂꯒ ꯇꯥꯏꯔꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯁꯤꯒ ꯃꯃꯥꯡꯒꯤ ꯄꯥꯔꯠꯀ ꯃꯅꯤꯡꯒꯤ ꯄꯥꯔꯠꯀꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯄꯥꯔꯠꯁꯦ ꯀꯔꯝꯕꯅꯣ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯄꯥꯔꯠ ꯈꯥꯏꯗꯣꯛꯑꯒ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯁꯨꯃꯥꯏꯅ ꯁꯦꯟꯇꯔ ꯆꯥꯟꯅꯍꯜꯂꯦ ꯂꯩꯁꯦ ꯑꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩ ꯁꯤꯂꯥꯏ ꯆꯠꯇꯣꯏꯅꯤ ꯑꯗꯒꯤ ꯁꯤꯂꯥꯏ ꯆꯠꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯂꯥꯏ ꯆꯠꯂꯦ ꯑꯁꯤ ꯃꯄꯥꯟꯁꯦ ꯈꯣꯞꯆꯜꯂꯦ ꯁꯤ ꯍꯣꯔꯦꯟ ꯈꯨꯠꯅ ꯁꯤꯂꯥꯏ ꯇꯧꯗꯣꯏꯅꯤ ꯈꯨꯠꯅ ꯁꯤꯂꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯤꯅ ꯀꯩꯗꯧꯅꯤ ꯉꯛꯀꯤ ꯐꯤꯅꯤꯁꯤꯡꯁꯦ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯄꯥꯔꯠꯁꯦ ꯃꯉꯛ ꯄꯥꯟꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯅꯤꯡꯒꯤ ꯄꯥꯔꯠꯁꯤꯗꯤ ꯃꯥꯒꯤ ꯐꯤꯁꯦ ꯑꯣꯛꯇ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯇꯨꯈꯤꯕ ꯀꯨꯔꯇꯥꯒꯤ ꯑꯂꯦꯝꯕ ꯐꯤ ꯃꯇꯦꯛ ꯈꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯃꯅꯤꯡꯒꯤ ꯄꯥꯔꯠꯀꯤ ꯐꯤꯁꯦ ꯑꯣꯏꯅ ꯃꯇꯦꯛꯇꯣ ꯑꯣꯏꯅ ꯍꯥꯞꯄꯒꯦꯅ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯅ ꯁꯤꯂꯥꯏ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛ ꯁꯤ ꯂꯦꯁꯁꯦ ꯍꯥꯞꯇ꯭ꯔꯕꯅꯤ ꯈꯨꯗꯥꯡꯒꯤ ꯂꯦꯁꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯇꯨꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯅꯤꯡꯒꯤ ꯄꯥꯔꯠ ꯑꯣꯏꯗꯣꯏꯅꯤ ꯃꯅꯤꯡꯗ ꯆꯤꯡꯁꯤꯟꯕꯤ ꯍꯥꯞꯄꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗ ꯈꯨꯗꯥꯡꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯅ ꯈꯨꯗꯥꯡ ꯑꯣꯏꯗꯣꯏꯅꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯇꯨꯕ ꯂꯣꯏꯔꯦ ꯌꯦꯡꯍꯜꯂꯛꯑꯒꯦ ꯐꯖꯅ ꯇꯨꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯂꯦꯞꯄꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯨ ꯐꯤ ꯑꯣꯛꯇꯕꯒꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯍꯥꯞꯄꯒꯤ ꯑꯗꯨ ꯁꯤ ꯂꯤꯠꯈ꯭ꯔꯒ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯈꯪꯉꯔꯣꯏꯕ ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯛꯄꯗꯤ ꯈꯔ ꯊꯤ ꯑꯗꯣ ꯄ꯭ꯔꯦꯁ ꯐꯖꯅ ꯇꯧꯔꯒꯦ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯃꯊꯪ ꯌꯦꯡꯍꯜꯂꯛꯑꯒꯦ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯂꯤꯠꯂꯒ ꯄ꯭ꯔꯦꯁ ꯇꯧꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯎꯠꯂꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯐꯨꯔꯤꯠꯁꯦ ꯍꯣꯡꯗꯣꯛꯆꯔꯦ ꯇꯤ ꯁꯔꯠ ꯑꯣꯏꯅ ꯂꯤꯠꯂꯦ ꯁꯤꯁꯦ ꯃꯃꯥꯡꯒꯤ ꯑꯗꯣ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯔꯤꯜꯁ ꯍꯥꯟꯅ ꯊꯥꯡꯒꯠꯅ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯎꯗꯕ ꯂꯩꯔꯒꯗꯤ ꯔꯤꯜꯁ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯄꯦꯖ ꯑꯁꯤꯒ ꯊꯣꯛꯍꯜꯂꯝꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯗꯕꯉꯩ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯐꯣꯂꯣ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯈꯪꯕ ꯂꯩꯔꯗꯤ ꯑꯗꯨꯒ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯒꯁꯨ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯩꯇꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯅ ꯇꯨꯕ ꯐꯨꯔꯤꯠꯇꯣ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯗꯣ ꯑꯣꯏꯗꯣꯏꯅꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯦꯕ꯭ꯔꯤꯛꯅ ꯇꯨꯕꯗꯣ ꯑꯗꯣ ꯑꯩꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯈꯨꯗꯥꯡꯁꯦ ꯂꯪꯒ ꯄꯛꯑꯝꯃꯦ ꯁꯤꯅꯦꯕꯀꯣ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯥꯎꯇꯛ ꯇꯧꯍꯜꯂꯒ ꯑꯗꯨꯒꯒꯤ ꯃꯈꯥꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯤꯅ ꯃꯈꯥꯅꯦꯕꯀꯣ ꯃꯃꯥꯡ ꯑꯅꯤꯃꯛꯇ ꯍꯥꯞꯄꯦ ꯃꯅꯤꯡꯒꯤ ꯁ꯭ꯇꯥꯏꯜꯅ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯃꯅꯤꯡꯒꯤ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯆꯤꯡꯁꯤꯜꯂꯒꯅ ꯁꯤꯒ ꯈꯔ ꯇꯥꯏꯠ ꯑꯣꯏꯅ ꯂꯤꯠꯅꯤꯡꯉꯁꯨ ꯌꯥꯔꯅꯤꯕꯀꯣ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯒ ꯁꯨꯝ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯖꯩ ꯑꯗꯨꯝ ꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯗꯣ ꯁꯤꯗꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯇꯨꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯇꯨꯕꯗ ꯄꯥꯝꯖꯕꯁꯤꯁꯨ ꯑꯁꯤ ꯑꯣꯏꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯐꯤꯠꯇꯤꯡ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯕꯗꯣ ꯑꯣꯏꯔꯦ ꯌꯥꯝꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯐꯤꯁꯤꯁꯨ ꯄꯤꯌꯣꯔ ꯀꯣꯇꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯨꯅꯤꯡꯕ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯁꯥꯏꯖ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯉꯛꯀꯤꯁꯦ ꯐꯤꯅꯤꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤꯀꯣ ꯐꯤꯅꯤꯁꯤꯡꯁꯦ ꯐꯖꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯐꯤꯅꯤꯁꯤꯡꯁꯦ ꯄꯨꯔꯥ ꯅꯩꯔꯦ ꯄꯔꯐꯦꯛꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯃꯥꯏ ꯇꯧꯏ ꯑꯩꯒꯤ
ꯀꯩꯅꯣꯁꯦ ꯀꯨꯔꯇꯥꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪ ꯑꯅꯤꯈꯛꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯄꯤꯡ ꯀꯂꯔ ꯑꯣꯏꯗꯣꯏꯅꯦ ꯄꯤꯡ ꯀꯂꯔꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯦꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯇꯨꯕꯒꯤ ꯀꯩꯅꯣꯗꯤ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟꯗꯤ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯤꯒꯤ ꯂꯦꯁꯁꯤꯅ ꯑꯩꯅ ꯐꯤꯒꯤ ꯂꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯑꯍꯣꯡꯕꯤ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝꯅ ꯖꯤꯟꯁꯀꯤ ꯃꯊꯛꯇꯁꯨ ꯁꯨꯝ ꯁꯦꯠꯄ ꯌꯥꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕꯅꯦ ꯑꯗꯨꯝ ꯏꯟꯁꯇꯥꯗꯒꯗꯤ ꯑꯗꯨꯝ ꯇ꯭ꯔꯦꯟꯗꯤꯡꯗ ꯑꯗꯨꯝ ꯂꯩꯕ ꯀꯨꯔꯇꯥꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯔꯒ ꯁꯦꯠꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯩꯕꯒ ꯑꯗꯨꯒ ꯏꯁꯥꯒꯤ ꯈꯨꯠꯅ ꯑꯩꯅ ꯇꯨꯖꯔꯤꯁꯤꯒ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤꯗ ꯈꯦꯠꯅꯗꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯃꯁꯨ ꯂꯩ ꯑꯁꯤꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯤꯅ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯑꯣꯏꯗꯣꯏꯅꯦ ꯒ꯭ꯔꯤन ꯀꯂꯔꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯡꯇ ꯍꯥꯞꯄ ꯂꯦꯁꯇꯣ ꯑꯗꯨꯝ ꯍꯥꯞꯄꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄꯕꯅꯦ ꯈꯨꯗꯥꯡꯁꯤꯁꯨ ꯑꯗꯨꯒ ꯁꯤ ꯈꯨꯗꯥꯡ ꯂꯥꯎꯕꯁꯦ ꯁꯤ ꯈꯤꯇꯪ ꯈꯨꯗꯥꯡ ꯂꯥꯎꯕ ꯋꯥꯠꯂꯦ ꯁꯤꯗꯤ ꯐꯤꯁꯦ ꯈꯤꯇꯪ ꯂꯤꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯉꯛꯀꯤ ꯐꯤꯅꯤꯁꯤꯡ ꯑꯩꯅ ꯉꯁꯤ ꯇꯨꯖꯕꯗꯨꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯉꯛꯀꯤꯗꯨꯗꯤ ꯀꯔꯤꯝ ꯎꯗ꯭ꯔꯕꯅꯦ ꯌꯦꯡꯉꯣ ꯃꯅꯤꯡꯗ ꯆꯠꯈ꯭ꯔꯗꯤ ꯀꯔꯤꯝ ꯎꯗ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯥꯏꯠꯀꯤ ꯇ꯭ꯔꯥꯎꯖꯔꯒꯤ ꯃꯊꯛꯇ ꯁꯨꯝ ꯁꯦꯠꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯔꯝꯕ ꯀꯂꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯇꯨꯖꯩꯁꯦ ꯌꯥꯔꯕ ꯌꯥꯗꯕꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯁꯥꯅ ꯈꯤꯇꯪ ꯄꯩꯁꯥ ꯐꯪꯖꯕꯗꯨꯅꯀꯣ ꯈꯤꯇꯪ ꯂꯩꯁꯜꯂꯒ ꯐꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯨꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯤꯅ ꯇꯥꯡꯉꯤꯕ ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯇ꯭ꯔꯦꯟꯗꯤꯡꯗ ꯂꯥꯛꯄ ꯐꯤꯁꯤꯡꯁꯦ ꯑꯩꯅꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯩ ꯉꯁꯤꯁꯦ ꯇꯨꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯈꯟꯖꯕꯅꯤ나 ꯑꯩ ꯇꯨꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯍꯟꯒꯦꯅ ꯃꯌꯥꯝꯗ ꯑꯩꯅ ꯌꯦꯡꯍꯜꯂꯛꯄꯅꯦ ꯏꯁꯥꯒꯤꯁꯨ ꯑꯣꯏꯍꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯇꯨꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯨꯍꯟꯕꯤꯕ ꯌꯥꯒꯅꯤꯕꯀꯣ ꯀꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯒꯤꯅ ꯇꯨꯔꯤꯁꯦ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯏꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯊꯕꯛ ꯆꯠꯇꯕꯅꯤꯅꯅꯦꯀꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯀꯩ ꯍꯥꯏ ꯒꯥꯟꯙꯤ ꯃꯦꯂꯥ ꯀꯣꯏꯔꯨꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯅꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯒꯥꯟꯙꯤ ꯃꯦꯂꯥ ꯀꯣꯏꯔꯨꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯒꯥꯟꯙꯤ ꯆꯠꯄꯒꯤꯁꯨ ꯃꯇꯝ ꯌꯧꯔꯦ ꯁꯟꯗꯥ ꯇꯥꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯀꯨꯔꯇꯥ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃꯈꯛ ꯁꯦꯠꯂꯒ ꯉꯁꯤꯗꯤ ꯖꯇ꯭ꯔꯥ ꯇꯧꯔꯨꯔꯒꯦꯅ ꯑꯗꯨꯗꯨꯅ ꯑꯩ ꯀꯔꯝꯕ ꯁꯦꯠꯁꯤꯒ ꯈꯜꯂꯝꯃꯤꯅꯤ ꯀꯣꯛꯁꯤꯗ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯑꯗꯨꯝ ꯁꯦꯠꯂꯁꯤꯔꯥ ꯒ꯭ꯔꯤꯟꯁꯦ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯦꯛꯇꯣ ꯁꯦꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯡꯁꯦ ꯁꯦꯠꯂꯁꯤꯔꯥ ꯈꯜꯂꯤꯅꯤ ꯑꯗꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯗꯨꯝ ꯁꯦꯠꯂꯒꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯣꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯣꯂꯥꯡꯒꯠꯂꯛꯑꯦꯅꯀꯣ ꯑꯗꯨꯅ ꯃꯃꯥꯏꯒꯁꯦ ꯑꯣꯏꯂꯤ ꯑꯣꯏꯈꯠꯂꯛꯑꯦꯕ ꯑꯗꯨꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯐꯖꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯥꯊꯣꯛꯎꯔꯒꯦ ꯇꯥꯔꯒ ꯑꯗꯨꯒ ꯀꯦꯔꯒ ꯂꯣꯏꯁꯟꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯍꯨꯝꯁꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯃ ꯁꯦꯠꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥꯒꯤ ꯊꯣꯛꯂꯛꯑꯦ ꯃꯌꯥꯝ ꯂꯣꯏꯁꯟꯕꯗꯣ ꯐꯖꯅ ꯎꯠꯂꯛꯇ꯭ꯔꯦ ꯍꯥꯊꯨ ꯊꯣꯛꯂꯛꯄꯗꯀꯣ ꯍꯣꯏ ꯕꯦꯟ ꯑꯃ ꯔꯤꯖꯥꯕ ꯐꯖꯔꯦ ꯍꯧꯔꯦ ꯑꯍꯥꯟꯕ ꯆꯪꯕꯗ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯀꯌꯥ ꯏꯔꯩꯕ ꯆꯥꯝꯃꯔꯤ ꯁꯒꯣꯜ ꯇꯧꯁꯤꯔꯥ ꯑꯇꯩꯗꯤ ꯇꯣꯡꯉꯝꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯍꯥꯏꯅ ꯃꯣꯏ ꯇꯣꯡꯈꯤꯗꯣꯔꯦ ꯆꯀ꯭ꯔꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯇꯣꯡꯈꯤꯗꯣꯔꯦ ꯏꯁ ꯇꯣꯡꯈꯤꯗꯣꯔꯦ ꯑꯅꯤ ꯆꯣ ꯀꯥꯈ꯭ꯔꯦ ꯕꯕꯥꯏꯗꯤ ꯆꯦꯟꯈꯠꯄꯗꯕꯨ ꯀꯣꯛ ꯉꯥꯎꯔꯤ ꯁꯤꯒ ꯇꯣꯡꯉꯅꯦ ꯀꯔꯤ ꯑꯩ ꯑꯣꯅ ꯁꯤꯔꯅꯤ ꯑꯣꯏꯕ ꯑꯩ ꯒꯥꯔꯤ ꯇꯣꯡ ꯌꯥꯖꯗꯕ ꯑꯩꯅꯦ ꯑꯉꯥꯡꯒꯤ ꯇ꯭ꯔꯦꯟꯗꯣ ꯑꯗꯨꯐꯥꯎ ꯇꯣꯡꯕꯗꯣ ꯈꯇꯪ ꯎꯔꯦ 와 아렌 이제 얘는 아빠는 이제 혼자 돼 뭐이나 장애
lao dung Chị làm gì? Hả? Đứa này đâu? Chị chuyện nữa rồi. Ngô bút. Photo ita? Exo. 왜 잡으세요? 저도 엑소니. 또 ngay ra 또 mà chắc đi 또 ngoài ra. Ôi chắc đi 또 ngoài rồi. À thôi nó mà luôn nó cắt đất lào đi không? Nông chi là nông chưa? Nông chi? Ôi má! Anh Ngọc Thiên Thái đã bầu cho cánh đồng. Ha! Cái gì đó? Ôi, đi sách gì anh khai thì còn số đồng cái đi. Cái đó thì cứ biết cái này mà biết sao mà. Cái đó đâu? Cái gì em xem? Maya jewelers, errands doctors, silk. Maya jewelers. এখানে বিভিন্ন ধরনের হলমার্ক যুক্ত সোনার অলংকার Three fours are 12 na tra. Three fours are 18. इन्होंने खेला draw से ना triangle से ना. Ako yung ngawin na siya kung mapangag tiyan, laibag na sa na rin. Ako bukid ito man nung ano mapan baru kau mata laibag na kala ka ko. Laibag na sa pusa na rin. Hana kalbala na mata net pharaga nga pharaga botla joke pa do. Hoy, ako yung kung magasana pangapon tira. Si yung na, lai suna bayaw rin bukam day kay day. Pacongan. Dupajamda. Dupajamda do. Bag. Calm, just a big thing. तुला शिवंग बचा 550 आहे ने हा हाजी का चौबा हा दुनिया तो चेन आता साहेब कधी चेन कशी बघ पहिल्या बर्गी देईन होतो नीने हा थर्मोकोल से बनते हैं कहीं से मिलेगा थर्मोकोल क्या आता है ना खंग क्या आता है कितना पड़ेगा 40 rupees one stick हाँ 40 रुपया one stick अमदा 40 स्टिक अमदा 40 स्टिक आई थी सी स्टिक सी अमदा ले अमदा असी स्टिक अमदा 40 आएगा आई थी सी से फजद्रो जैसे जुम छाए फजन सजाए वो ऐसे जुम छाड़ी लोगनी असी फजद्रो फजाई थी जो सिना फजद्रो आई सिना फजद्रो वाई ना कोसी फजाई वो सिको सियों फजामा फपेंगा लो करे mayunda sajai bagi maya profit maya asise misho dai asi 120 na ho hai asise thamine ko asise 170 misho asise 100 isai thaba sina kaim tar misho dane asi poche wishlist thami ba ko asi wishlist 170 sika 100 ta khangi ba maya am sila ga lai biu 100 ta ero roll sorry ai chu phang gi ke se 120 150 150 See the project. Mela tu kau ni. Ama ni shopping mana? Betul ni tak kita tak nak lihat lah. Ada apa ni? Macam ni ambil. Lah, tebong dia car. Jadi sini nak kau ino hang dia.
ꯆꯅꯥꯒ ꯂꯩꯔꯦ ꯎꯁꯣꯏꯒ ꯆꯥꯔ ꯃꯣꯔꯣꯛꯀꯤ ꯑꯩꯗꯤ ꯆꯅꯥ ꯃꯆꯥ ꯂꯧꯒꯦ ꯇꯧꯔꯤꯅꯤ ꯆꯅꯥ ꯃꯆꯥꯁꯦ ꯂꯨꯄꯥ 100 ꯍꯥꯏꯌꯦ ꯄꯋꯥꯗ ꯅꯪ ꯍꯩꯒ꯭ꯔꯨꯒ ꯆꯥꯔ ꯃꯥꯜꯂꯦ 이따디 라오 저는 무슨 라오고 방울에도 마네는 오이저리 마디 하나 자면 마도 asafa launari asi yo ita lak pa tangay ni je lak sak tangay bani yam thenge lak pa ka tong si ba mi ka nang dai lam de mi lai de khoi ki dam ta kana lai bi do no oi si tan ja hao bani macha ji khoi se halle ado khoi kai nom restaurant am da changa ka chaw re ga na anak pa restaurant am da ni ai se chak kam lam he chang ani ni ai wala chum na chak mi shwe ngara di phai ai di kon ti cha ni prong lang ni bai sa chak no chak la ma di ga pa lai khoi party wow re bro ai hai hop kaw re ngasai gi si class ta chet pa se si oi ni dum set le ha afrika jaw ga pi lengsin biro family le family le tu lenda lengsin family le tu lenda tan ni ma mayam jo akwaiจะ family ni koi family na tro family ni kai no chi na ta ni family niคุณน่ะตัวมาสิง family นี่กวนมีมีโวยกัน hoi ยังพอดีก็ไม่เลยเซ่ไอ้เราแบบ mela gi view dis de yam phajana ure wow ima sini mayam ai phone อันนั้นก็เลยกว่าเนี่ยเงาทุกเลย ไอ้ตัวนี้สิได้ลังนี่เนี่ยไม่สุดโลกเขาวันนี้น้องยัน subscribe ตัวสลักกันแต่ว่านังเดียมาจากร้านมันนี่ตัวยังอามา new phone น้ำลงเจอเลยคุยกันเอาจากที่ใช้ให้แบบออโต้ล่ะออโต้ mayam ai phone เราเลย phone ที่มันมี auto ว่ะล่ะ ออโต้มอโตวาลายังพอดีแคมราที่กูไอโฟนนักจังเด้อันนี้มีอัตมาสุดี YouTube channel ละมา คนที่มันแบบ serve ตรงนั้นจะฟรีชุมชนเป็นมัน YouTube channel ละมาห่างไว้นี่พอจะได้เต้าเธอแล้วนะเต้ารอให้นี่จานเอาไว้เจนเธอเลยน้องสาวน้องสาวน่ะพี่เจ้าบ่มีโอ้ยเดี๋ยวสิมาโฟนแล้วนี่น้องสาวน่ะพี่เจ้าบ่มีถูกป่ะ ไอ้หนูป่าโดฮันเดียแบบวิดีโอคอลตัวมาเจ้าดีให้ได้ป่ะเยอะเลยก็ไปสถานการณ์ไอ้ไหนน้องคนเดียวให้นี่ ไอ้คนเดียวหรอไอ้คนเดียวก็อินมา อันคาราบุทันนะบ้ามันจะใช่แล้วก็จะแล้ว ยามให้เองทับพังเอาดรสซูซึ่งมันต้องซูไปอ่านนะเมื่อกี้สิแม่aku di sini Aduh suka nada nih, miem mandre. cai kayak tadi sama huko hawa ya sama nama ya deh Kamu ini nabi ba? Woi, kamu itu kok kayak tadi video nomor. Ay, wala na sila. Ini ada ang memilih begini mah. Quay sang nga ba? Quay sang nga eh, quay sang nga. Quay na bago sana ito. Mayam lipstick. Kamain daw tweak ka nga ba siya? No hate dress look? Ama chab lo idri. Moi chuloi thingen gare akhoi last customer. Akhoi je follow ko ba ni ko no. Last customer. Last lak ko akhoi na. Akhoi ni iki adi lo jan balai ni. Lo jan balai ba. Hao le. Ni la kimi ta ngai ni. Hao ye bu ka go. Hao di. Hai la na sai rồi, khitang cha ba sin na phai ba la ma ti. Em hao ấy. Chân chú hao ấy, phần mì thùng chú hao ấy. Noodles cũng hao ấy, noodles làm được bồi đuôi đấy. Noodles cũng hao ấy. Pujama andra ini.
에 타다가 이 가오래. 가오. 뭐가 안 가더라. 나 có cũng gì nào nè đăng ký rong ra rồi thì lẽ cái đăng ký có cháu nó đi น้ำยาเมลาเลยนะฮะแหละตอนนี้แมวมาสิกี้บล็อกสิดีใส่เดี๋ยวเราจะนับต่อเลยแกปุ่มตามมาถอยตาเลยเดี๋ยวนะมาทางกินใน next video เดี๋ยวมันงานวิดีโอมันปวดก็หลักเจอเลยแกมาทางงานสิกี้วิดีโอสิดีแมวทางกิน next video ต้องเพิ่มมาสิงานสิกี้นะบ๊ายบาย